ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯥꯝꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯑꯗꯨꯕꯨ ꯍꯣꯠꯅꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯗꯦ꯫ ꯍꯥꯟꯅꯗꯒꯤ ꯁꯅꯥꯒꯤ ꯀꯩꯔꯥꯛ ꯊꯥꯗꯨꯅ ꯊꯅꯝꯂꯕꯁꯨ ꯍꯣꯠꯅꯕ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯗꯨꯃꯛ ꯃꯥꯡꯊꯔꯛꯄꯒꯤ ꯁꯔꯨꯛ ꯑꯣꯏ꯫ ꯍꯣꯠꯅꯕ ꯀꯟꯕ, ꯅꯤꯌꯣꯝ ꯆꯨꯝꯕ, ꯊꯕꯛ ꯊꯧꯖꯥꯜ ꯍꯩꯕ ꯃꯤꯗꯤ ꯇꯨꯡ ꯀꯣꯏꯅ ꯆꯠꯂꯤ, ꯃꯥꯏ ꯄꯥꯛꯀꯜꯂꯤ꯫ ꯈꯨꯜ ꯑꯃꯗ ꯅꯣꯡꯂꯦꯟ ꯀꯧꯕ ꯌꯨ ꯌꯥꯝꯅ ꯊꯛꯄ, ꯉꯥꯎꯁꯟꯅꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯁꯨ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯂꯦꯟꯒꯤ ꯅꯨꯄꯤ ꯃꯦꯂꯩ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯆꯠꯂꯤ꯫ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯒꯗꯕ ꯃꯄꯨꯔꯣꯏꯕ ꯃꯥꯅ ꯌꯨ ꯉꯥꯎꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃꯗ ꯂꯩꯊꯣꯛꯂꯕꯅꯤꯅ ꯆꯥꯗꯕꯗꯤ ꯌꯥꯗ ꯅꯧꯔꯤꯕ ꯅꯨꯄꯤ ꯃꯥꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯏꯃꯨꯡ ꯑꯁꯤ ꯄꯨꯕ ꯉꯝꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯦꯂꯩ ꯀꯩꯊꯦꯜ ꯊꯣꯛꯅꯕ ꯇꯧꯔꯤꯉꯩ ꯅꯣꯡꯂꯦꯟꯗꯤ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯑꯌꯨꯛꯁꯤꯗ ꯃꯁꯥ ꯑꯗꯨ ꯄꯨꯕ ꯉꯝꯗꯅ ꯆꯪꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯦꯂꯩꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯥ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯅꯣꯡꯂꯦꯟ ꯃꯈꯣꯜꯒ ꯑꯗꯨ ꯐꯥꯏꯔꯤ ꯐꯥꯏꯔꯤ ꯇꯧꯔꯛꯏ꯫ "ꯅꯨꯄꯤ, ꯅꯪꯕꯨ ꯀꯩꯊꯦꯜ ꯊꯣꯛꯑꯒꯦ ꯍꯥꯏꯔꯣ?" "ꯍꯣꯏ, ꯑꯩꯅ ꯆꯥꯛ ꯊꯤꯗꯨꯅ ꯊꯅꯝꯂꯕꯅꯤ, ꯃꯗꯨ ꯆꯥꯊꯣꯛꯄꯤꯔꯣ." "ꯆꯥꯛꯀ ꯆꯥꯅꯤꯡꯗꯦꯗ, ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯊꯣꯡꯂꯤ ꯀꯩꯒꯤꯅꯣ? ꯄꯥꯝꯃꯨꯗ꯭ꯔꯣ ꯆꯦꯡꯗꯣ?" ꯆꯠꯊꯣꯛꯂꯝꯗꯥꯏ ꯑꯁꯤꯗ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯗ ꯆꯠꯄ ꯍꯧꯏ꯫ ꯅꯣꯡꯂꯦꯟꯅ "ꯍꯩ, ꯀꯩꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯪꯉꯤꯁꯤ ꯈꯨꯝꯗꯕꯤ ꯆꯠꯂꯤꯗꯨꯕꯣ? ꯅꯪ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯑꯩꯁꯦ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯍꯥꯏꯕꯅꯣ?" ꯅꯣꯡꯂꯦꯟ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ "ꯁꯦꯟ ꯄꯤꯔꯝꯃꯨ, ꯑꯗꯨꯒ ꯆꯠꯂꯨ." "ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯅꯨꯡꯇꯤꯒꯤ ꯀꯩꯊꯦꯜ ꯊꯣꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯁꯦꯜ ꯂꯩꯇꯦꯗꯤ ꯀꯩꯅꯣ?" "ꯑꯩꯅ ꯌꯣꯜꯂꯤꯁꯤꯅ ꯀꯌꯥꯝꯕꯨ ꯁꯤꯠꯇꯣꯔꯤꯒꯦ? ꯅꯣꯡꯃꯒꯤ ꯏꯃꯨꯡꯒꯤ ꯆꯪꯗ ꯌꯥꯗꯕꯁꯤꯐꯥꯎ ꯀꯣꯟꯅꯗꯦ꯫ ꯁꯤꯗ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯅꯪꯒꯤ ꯌꯨꯊꯛ ꯁꯦꯜ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯗ꯫ ꯅꯨꯄꯥ, ꯑꯩꯕꯨ ꯁꯦꯜ ꯄꯥꯝꯕꯤ ꯑꯣꯏꯅ ꯎꯕꯤꯔꯕ꯭ꯔꯣ? ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯌꯨ ꯊꯛꯄꯒꯤ ꯁꯦꯜ ꯑꯃꯨꯛ ꯄꯤꯈꯣ ꯍꯥꯏꯕ꯭ꯔꯣ? ꯈꯖꯤꯛꯇ ꯋꯥꯈꯜ ꯇꯥꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ? ꯍꯥ? ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯣ?" ꯅꯣꯡꯂꯦꯟ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩꯒꯤ ꯃꯆꯤꯟꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ "ꯈꯪꯕ꯭ꯔꯥ ꯅꯪ? ꯍꯥ? ꯅꯆꯤꯟꯗꯨ ꯌꯥꯝꯅ ꯀꯟꯈꯣꯗꯅ." ꯃꯦꯂꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯃꯝꯗꯅ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯦ꯫ "ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ! ꯑꯩꯅ ꯁꯦꯜ ꯄꯤꯔꯝꯃꯨ ꯍꯥꯏꯔꯒ ꯊꯧ ꯁꯥꯗꯕꯤꯗ ꯆꯠꯈꯤꯅꯦ꯫ ꯅꯪ ꯑꯗꯨꯕꯨꯗꯤ ꯈꯪꯂꯣꯏꯗ꯭ꯔꯥ? ꯌꯨꯝꯁꯤꯗ ꯅꯪ ꯍꯜꯂꯛꯈꯤꯅꯤꯗꯅ꯫ ꯌꯦꯡꯉꯨ ꯌꯦꯡꯉꯨ, ꯍꯣꯔꯦꯟ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ." ꯅꯣꯡꯂꯦꯟ ꯃꯈꯣꯡ ꯑꯗꯨ ꯄꯨꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯅ ꯉꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯌꯨ ꯉꯥꯎꯗ꯭ꯔꯤꯈꯩꯗꯤ ꯅꯣꯡꯂꯦꯟ ꯑꯁꯤ ꯋꯥ ꯉꯥꯡꯅꯕ ꯈꯔ ꯌꯥꯕꯒꯨم ꯇꯧꯏ꯫ ꯑꯗꯨꯒ ꯌꯨ ꯈꯖꯤꯛ ꯍꯦꯛ ꯊꯛꯄ ꯍꯧꯔꯨꯔꯕꯗꯤ ꯑꯗꯨꯃꯛ ꯃꯥꯒꯤ ꯋꯥꯈꯜ ꯆꯣꯏꯕ ꯃꯑꯣꯡ ꯃꯇꯧ, ꯅꯨꯄꯤ ꯊꯤꯅ ꯇꯧꯕ ꯑꯁꯤ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯩꯊꯦꯜꯗ ꯅꯣꯡꯂꯦꯟ ꯌꯨ ꯉꯥꯎꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯁꯦꯜ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯂꯦꯟꯅ "ꯅꯨꯄꯤ, ꯁꯦꯜ ꯄꯤꯔꯛꯑꯣ." ꯃꯦꯂꯩꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨ ꯀꯩꯊꯦꯜ ꯑꯁꯤꯗ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯅꯥꯏꯗ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ "ꯃꯣꯏ ꯄꯥꯕ, ꯀꯩꯅꯣ ꯀꯩꯊꯦꯜꯁꯤꯗ ꯑꯣꯏꯅ ꯂꯥꯛꯄꯤꯔꯤꯁꯤꯕꯣ? ꯑꯗꯨ ꯍꯪꯉꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯁꯦꯜ ꯄꯤꯔꯛꯑꯣ, ꯏꯇꯥꯎꯍꯣꯏ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯕꯅꯤ." "ꯃꯣꯏ ꯄꯥꯕ, ꯉꯁꯤꯒꯤ ꯄꯣꯠ ꯑꯝꯇ ꯁꯤꯠꯇ꯭ꯔꯤ, ꯑꯗꯨꯅ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯄꯤꯔꯒꯦ꯫ ꯌꯨꯝꯗ ꯆꯦꯡꯁꯨ ꯂꯩꯍꯧꯗꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯦꯜꯁꯤ ꯄꯤꯊꯣꯛꯂꯕꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯛꯇꯤ ꯀꯔꯤꯅ ꯊꯣꯡꯗꯣꯏꯕ? ꯅꯪꯅ ꯆꯥꯕꯗ ꯁꯨꯛ ꯌꯥꯝ ꯆꯣꯞꯄꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯍꯥ? ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯗꯦ, ꯁꯦꯜ ꯊꯨꯅ ꯄꯤꯔꯛꯑꯣ꯫ ꯉꯁꯤ ꯅꯣꯡꯃꯈꯛ ꯆꯔꯥ ꯍꯦꯟꯕꯗ ꯅꯪ ꯀꯩꯁꯨ ꯁꯤꯔꯣ." ꯃꯦꯂꯩꯒ ꯊꯪꯅꯅ ꯐꯝꯂꯤꯕꯤ ꯑꯗꯨꯅ ꯅꯣꯡꯂꯦꯟꯗ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯉꯁꯤꯒꯤꯅꯦ ꯃꯦꯂꯩꯁꯦ ꯄꯣꯠꯁꯤꯠ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯑꯃꯨꯛ ꯅꯪꯅ ꯁꯦꯜ ꯂꯧꯊꯣꯛꯄꯤꯔꯗꯤ ꯃꯥꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯔꯣꯏꯅꯦ꯫ ꯅꯪꯁꯨ ꯈꯔ ꯋꯥꯈꯜ ꯇꯥꯔꯗꯤ ꯐꯒꯗꯕꯅꯤ꯫ ꯅꯨꯄꯥ ꯅꯪꯅ ꯃꯄꯥꯟ ꯊꯣꯛꯂꯒ ꯁꯦꯜ ꯇꯥꯟꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤꯗ ꯉꯥꯛꯇ ꯏꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" ꯅꯣꯡꯂꯦꯟ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯏꯅꯦ, ꯃꯁꯦ ꯏꯇꯩ ꯏꯅꯥꯎꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯁꯤꯗꯅꯦ ꯃꯤꯇꯣꯞ ꯌꯥꯎꯔꯛꯄꯒꯤ ꯃꯊꯧ ꯇꯥꯗꯕ꯭ꯔꯥꯅ ꯈꯜꯂꯤ꯫ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯦꯂꯩꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗꯦ꯫ ꯅꯧꯔꯤꯕ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯏꯃꯨꯡ ꯄꯨꯔꯤꯕꯁꯦ ꯅꯪꯕꯨ ꯃꯨꯟꯅ ꯈꯜꯂꯣ ꯍꯥꯏꯕꯅꯤꯅꯦ꯫ ꯏꯅꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯊꯧ ꯊꯤꯕꯤꯈ꯭ꯔꯦ꯫ ꯀꯩꯀꯥꯟꯗꯒꯤ ꯃꯤꯒꯤ ꯏꯃꯨꯡ ꯌꯦꯡꯁꯤꯟꯗ꯭ꯔꯤꯉꯩꯗ ꯅꯁꯥ ꯅꯁꯥꯒꯤ ꯏꯃꯨꯡ ꯍꯥꯟꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯀꯩꯗꯧꯒꯦ?" ꯅꯣꯡꯂꯦꯟ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ
ꯁꯦꯜ ꯄꯤꯔꯛꯔꯣꯏꯗ꯭ꯔꯣ ꯅꯪ? ꯎꯄꯥꯏ ꯂꯩꯇꯦ. ꯆꯦꯡ ꯋꯥꯅꯅꯕ ꯍꯥꯏꯗꯨꯅ ꯊꯝꯖꯕ ꯁꯦꯜ ꯑꯗꯨ ꯄꯤꯈꯤ. ꯁꯤ ꯉꯁꯥꯏꯅ ꯄꯤꯔꯗꯤ ꯋꯥꯁꯦ ꯌꯥꯝꯅ ꯉꯥꯡꯅꯔꯝꯒꯗ꯭ꯔꯣ? ꯅꯣꯡꯂꯦꯟ ꯁꯦꯜ ꯐꯪꯂꯕꯅꯤꯅ ꯊꯤꯟꯊꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ. ꯃꯦꯂꯩ ꯅꯨꯡꯉꯥꯏꯇ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯖꯗꯨꯅ ꯂꯩꯍꯧꯏ. ꯅꯥꯀꯜꯗ ꯐꯝꯕꯤ ꯑꯗꯨꯅ ꯃꯦꯂꯩꯒꯤ ꯃꯇꯧꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ, ꯃꯦꯂꯩ, ꯀꯩꯁꯨ ꯈꯟꯖꯤꯟꯒꯅꯨꯁꯦ. ꯁꯤꯅꯤ ꯏꯄꯨꯔꯣꯏꯕ ꯐꯠꯇ꯭ꯔꯕꯗꯤ ꯋꯥꯏ ꯍꯥꯏꯔꯤꯕꯁꯦ. ꯏꯅꯦꯒꯤ ꯋꯥꯗꯤꯅꯦ, ꯅꯄꯨꯔꯣꯏꯕꯁꯦ ꯊꯨꯅ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯣꯠꯅꯧꯀꯣ ꯅꯪꯅ. ꯏꯅꯦ, ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯒ ꯃꯥꯅ ꯋꯥꯈꯜ ꯇꯥꯗꯣꯏꯅꯣ? ꯑꯩꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯇꯥꯕꯤꯕ ꯅꯠꯇꯦ. ꯑꯗꯨꯝ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯛꯇ ꯅꯣꯡꯃꯇ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯕ ꯅꯠꯇꯦ. ꯍꯩ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯅꯤ? ꯌꯦꯡ, ꯈꯔ ꯂꯩꯔꯗꯤ ꯅꯆꯥ ꯑꯃꯨꯛ ꯌꯥꯎꯔꯛꯑꯅꯤ. ꯃꯇꯝ ꯑꯗꯨꯗ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯕꯛ ꯁꯨꯕ ꯌꯥꯈꯤꯗ꯭ꯔꯣ? ꯑꯗꯨꯅꯅꯦ ꯃꯨꯟꯅ ꯈꯜꯂꯨꯀꯣ. ꯏꯅꯦꯅ ꯍꯥꯏꯁꯦ ꯅꯪꯕꯨ ꯋꯥꯍꯟꯅꯤꯡꯗꯕꯒꯤꯅꯤ. ꯑꯩꯈꯣꯏꯅ ꯀꯩꯊꯦꯜ ꯊꯣꯛꯂꯤꯕ ꯑꯁꯤꯗꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯌꯥꯎꯒꯗꯕ ꯅꯠꯇꯦ. ꯅꯪꯗꯤ ꯅꯁꯥ ꯅꯍꯥꯅꯤ. ꯑꯗꯨꯅꯅꯦ ꯆꯦꯛꯁꯤꯟꯅ ꯂꯩꯕꯅ ꯐꯩ. ꯌꯦꯡꯁꯤꯟꯕ ꯃꯤꯅ ꯌꯦꯡꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯅ ꯐꯅ ꯂꯥꯟꯗ꯭ꯔꯒꯁꯨ ꯂꯥꯟꯕ ꯇꯥꯗꯣꯏꯅꯤ. ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯗꯤ ꯆꯦꯛꯁꯤꯟꯕ, ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯂꯩꯕ, ꯃꯁꯤꯅꯤ. ꯑꯗꯨꯅꯅꯦ ꯅꯄꯨꯔꯣꯏꯕ ꯁꯨꯅꯤꯡꯗꯕ ꯌꯨ ꯉꯥꯎꯕ ꯑꯁꯦ ꯅꯪꯅ ꯋꯥꯈꯜ ꯇꯥꯍꯜꯂꯨ. ꯏꯅꯦꯅ ꯁꯤ ꯍꯥꯏꯗꯅ ꯅꯪ ꯁꯥꯎꯅꯤꯡꯕ꯭ꯔꯣ? ꯏꯅꯦ, ꯏꯅꯦꯅ ꯑꯩꯒꯤ ꯐꯅꯅꯕ ꯍꯥꯏꯕꯗ ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦ. ꯃꯦꯂꯩ, ꯑꯩꯒꯤ ꯋꯥꯗꯤ ꯅꯄꯨꯔꯣꯏꯕꯁꯦ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯣꯠꯅꯧ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯉꯝꯗ꯭ꯔꯒꯅꯅꯦ ꯈꯨꯜ ꯂꯩꯀꯥꯏꯅ ꯋꯥꯔꯛꯄ ꯍꯥꯏꯕꯗꯨꯅꯤ. ꯅꯣꯡꯂꯦꯟꯗꯤ ꯁꯣꯝꯗ ꯃꯇꯥꯎ ꯑꯃꯒ ꯌꯨ ꯌꯣꯟꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯌꯨ ꯊꯛꯂꯤ. ꯃꯥꯏꯃꯨꯅ ꯅꯣꯡꯂꯦꯟꯗ, ꯏꯇꯥꯎ, ꯍꯤꯗꯥꯛ ꯈꯔꯒ ꯀꯧꯈꯤꯁꯤꯔꯣ? ꯏꯇꯥꯎ, ꯑꯩꯉꯣꯟꯗ ꯌꯥꯎꯕ ꯁꯦꯜꯗꯤ ꯂꯣꯏ ꯂꯣꯏꯈ꯭ꯔꯦ. ꯑꯁ, ꯑꯗꯨꯒꯤꯕꯨꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯏꯇꯥꯎꯅ ꯄꯦꯟꯗ꯭ꯔꯤ ꯍꯥꯏꯔꯗꯤ ꯊꯛꯑꯒ ꯂꯣꯏꯔꯦꯗꯅ. ꯌꯥꯏꯅꯦ ꯏꯇꯥꯎ, ꯑꯩꯗꯤ ꯊꯛꯊꯔꯒꯦ ꯁꯤꯗ ꯂꯩꯔꯦ. ꯃꯥꯏꯃꯨꯅ ꯌꯨ ꯌꯣꯜꯂꯤꯕꯤ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯌꯨ ꯑꯃꯨꯛ ꯍꯩꯍꯜꯂꯤ. ꯃꯁꯥ ꯐꯥꯎꯕ ꯄꯨꯕ ꯉꯝꯖꯗ꯭ꯔꯕꯅꯤ. ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯃꯨꯛꯁꯨ ꯊꯛꯆꯤꯜꯂꯤ. ꯅꯣꯡꯂꯦꯟꯅ, ꯏꯇꯥꯎ, ꯅꯪꯗꯤ ꯁꯦꯜ ꯊꯣꯛꯄꯅꯤꯅ ꯊꯛꯅꯤꯡꯕꯗ ꯊꯛ, ꯆꯥꯅꯤꯡꯕꯗ ꯆꯥ, ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗ. ꯁꯦꯜ ꯍꯥꯏꯕꯁꯤꯗꯤ ꯏꯇꯥꯎ ꯇꯥꯜꯂꯒ ꯐꯪꯏ. ꯍꯧꯖꯤꯛ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯇꯧꯔꯝꯕꯗ ꯃꯍꯨꯠ ꯁꯤꯟꯕ ꯈꯛꯇꯅꯤ. ꯑꯗꯨꯕꯨ ꯑꯣꯏꯔꯕꯁꯨ ꯁꯦꯜ ꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯀꯩꯅꯣ. ꯑꯩꯗꯅꯕꯨ ꯁꯦꯜ ꯊꯣꯛꯇꯕꯒꯤ ꯅꯨꯄꯤꯗꯒꯤ ꯅꯤꯔꯒ ꯊꯛꯄꯒꯤ ꯋꯥꯅꯤ. ꯑꯗꯨꯏ ꯍꯥꯏꯔꯗꯤ ꯏꯇꯥꯎ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯐꯅ ꯑꯗꯨꯝ ꯐꯩ. ꯑꯩꯈꯣꯏ ꯅꯨꯄꯤꯗꯤ ꯑꯁ, ꯏꯁꯧꯗ ꯑꯩꯅꯦ ꯌꯨꯝꯗꯒ ꯍꯟꯕꯨ ꯍꯟꯅꯤꯡꯗ꯭ꯔꯦꯗ. ꯏꯁꯧꯒꯤ ꯋꯥꯗꯤꯅꯦ ꯑꯩꯈꯣꯏꯒꯤꯗꯨꯁꯨꯅꯤ. ꯑꯩꯅ ꯇꯥꯕꯤꯗꯕꯤꯗ ꯃꯊꯟꯇ ꯂꯥꯡꯍꯟꯕꯅꯤ. ꯑꯗꯨ ꯏꯇꯥꯎ, ꯄꯨꯡꯁꯦ ꯐꯅꯗꯤ ꯊꯦꯡꯉꯤ. ꯍꯟꯅꯅꯕ ꯇꯧꯔꯁꯤ. ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯜꯂꯁꯤ. ꯍꯣꯏ ꯏꯇꯥꯎ, ꯍꯜꯂꯁꯤ. ꯃꯥꯏꯃꯨꯁꯨ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯃꯁꯥ ꯑꯗꯨ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯆꯠꯈꯤ. ꯁꯣꯝꯗ ꯅꯣꯡꯂꯦꯟꯁꯨ ꯃꯈꯣꯡ ꯑꯗꯨ ꯐꯥꯎꯕ ꯐꯖꯅ ꯊꯥꯡꯖꯕ ꯉꯝꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯍꯜꯂꯛꯂꯝꯃꯤ. ꯅꯨꯡꯉꯥꯏꯔꯦ, ꯁꯤ ꯃꯉꯥꯏꯔꯦ ꯀꯩꯅꯣ. ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯅꯥ ꯂꯩꯒꯦ? ꯂꯩꯔꯣꯏ. ꯀꯥꯏꯗꯩ ꯂꯩꯅꯤ? ꯅꯣꯡꯂꯦꯟ ꯑꯩꯅ ꯊꯛꯄ ꯉꯥꯎꯕꯗ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯅꯤꯒꯦ? ꯑꯐꯥꯎꯕ ꯃꯤꯒ ꯂꯩꯔꯗꯤ ꯊꯣꯔꯧꯅꯦ. ꯀꯩꯀꯥꯟꯗꯕꯗ ꯑꯐꯥꯎꯒ ꯁꯥꯔꯗꯅ. ꯂꯥꯎ ꯂꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ. ꯀꯣꯟꯊꯣꯡ ꯑꯗꯨ ꯀꯥꯟꯁꯤꯟꯕꯗ ꯃꯥꯗꯤ ꯄꯟꯗꯨꯅ ꯎꯞꯄ꯭ꯔꯥꯡ ꯎꯞꯂꯒ ꯇꯥꯏ. ꯃꯁꯥ ꯑꯗꯨ ꯐꯥꯎꯕ ꯄꯨꯕ ꯉꯝꯗ ꯂꯥꯛꯂꯤꯉꯩ ꯑꯗꯨꯗ ꯑꯃꯨꯛ ꯇꯨꯁꯤꯟꯕ ꯑꯗꯨꯗ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯖꯗ꯭ꯔꯦ. ꯉꯁꯥꯏꯗꯒꯤ ꯂꯥꯎꯗꯨꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯈꯔ ꯈꯔ ꯇꯥꯕꯅꯤ. ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯥꯏꯗ ꯇꯨꯃꯤꯟꯅ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯃꯦꯂꯩꯁꯨ ꯃꯄꯨꯔꯣꯏꯕꯅꯤ ꯈꯟꯅ ꯊꯣꯔꯛꯄꯅꯤ. ꯎꯞꯄꯒ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯩ. ꯅꯨꯄꯥ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯍꯧꯒꯠꯂꯣꯁꯤ, ꯑꯝꯇ ꯍꯧꯒꯠꯂꯣꯕ. ꯑꯩꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ. ꯍꯣꯏ, ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯤ ꯌꯨ ꯉꯥꯎꯕ ꯃꯥꯟꯈꯤꯅꯤꯅꯦ. ꯊꯕꯛ ꯋꯥꯃꯟꯈꯤꯗꯅ ꯑꯩꯁꯦ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯕꯅꯤ. ꯌꯨ ꯊꯛꯄꯗ ꯋꯥꯔꯝꯃꯅꯤ. ꯏꯃꯨꯡꯗ ꯑꯣꯏꯅ ꯐꯖꯅ ꯄꯣꯊꯥꯕꯤꯔꯨ ꯂꯥꯎ. ꯆꯠꯊꯣꯏ, ꯑꯩꯁꯨ ꯏꯊꯟꯗ ꯍꯧꯒꯠꯄ ꯉꯝꯃꯤ ꯀꯩꯅꯣ. ꯑꯩꯕꯨ ꯆꯠꯄ ꯉꯝꯗꯕ ꯃꯤꯗꯧꯅ. ꯅꯣꯡꯂꯦꯟ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯍꯧꯒꯠꯅꯕ ꯍꯣꯠꯅꯖꯩ. ꯅꯝꯗꯅ ꯍꯧꯒꯠꯂꯦ. ꯑꯗꯨꯕꯨ ꯆꯨꯝꯅ ꯃꯈꯣꯡ ꯑꯗꯨ ꯂꯦꯞꯆꯕꯗꯤ ꯉꯝꯗꯦ. ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ. ꯃꯦꯂꯩꯁꯨ ꯇꯨꯡ ꯑꯣꯏꯅ ꯏꯟꯅꯗꯨꯅ ꯆꯠꯂꯦ. ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯅꯣꯡꯂꯦꯟꯗꯤ ꯐꯃꯨꯡꯒꯤ ꯐꯝꯕꯥꯡ ꯑꯗꯨꯗ
ꯆꯥꯔꯛꯈꯤꯕ ꯈꯩꯗꯨ ꯂꯣꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯦꯂꯩꯗꯤ ꯃꯗꯨ ꯎꯕꯗ ꯋꯥꯅꯒ ꯋꯥꯕꯒ ꯆꯔꯥꯒ ꯍꯦꯟꯕꯒ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯊꯤꯅ ꯇꯨꯝꯍꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯀꯩꯊꯦꯜꯗ ꯄꯨꯅꯅꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯁꯦꯝ ꯁꯥꯔꯤ꯫ ꯉꯔꯥꯡ ꯑꯣꯊꯣꯛꯈꯤꯕꯒꯤꯔ ꯈꯪꯗꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯅ ꯅꯣꯡꯂꯦꯟ ꯑꯗꯨ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯅꯪꯕꯨ ꯀꯩꯊꯦꯜ ꯊꯣꯛꯑꯔꯣꯏꯗ꯭ꯔꯣ? ꯊꯣꯛꯀꯗꯣꯏꯅꯤ꯫ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯃꯄꯨꯟ ꯁꯦꯝꯕ ꯂꯣꯏꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯆꯥꯛꯇꯤ ꯊꯣꯡꯈ꯭ꯔꯕ꯭ꯔꯣꯅꯦ ꯑꯩꯈꯣꯏꯒꯤ? ꯆꯦꯡꯗꯤ ꯂꯩꯇꯅ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ? ꯆꯦꯡ ꯂꯩꯇ꯭ꯔꯗꯤ ꯋꯥꯟꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯋꯥꯅꯅꯕ ꯁꯦꯜꯗꯨꯅ ꯀꯗꯥꯏꯗꯒꯤ? ꯀꯩꯊꯦꯜ ꯊꯣꯛꯂꯤ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ? ꯀꯩꯝꯇ ꯁꯤꯠꯇꯕ꯭ꯔꯣ? ꯈꯔ ꯈꯛꯇꯅꯤ ꯁꯤꯠꯂꯤꯁꯦ, ꯑꯗꯨꯁꯨ ꯌꯨ ꯊꯛꯁꯦꯅꯤ꯫ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯅꯪꯅ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯈꯤꯕꯗꯣ? ꯑꯗꯨꯒ ꯆꯥꯛꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡꯗꯦ, ꯍꯧꯖꯤꯛ ꯑꯌꯨꯛꯁꯨ ꯊꯣꯡꯗ꯭ꯔꯦꯗꯅ꯫ ꯍꯧꯖꯤꯛ ꯊꯣꯛꯇꯣꯏꯁꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯂꯩꯅꯅꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯃꯦꯂꯩꯁꯤ ꯃꯥꯅ ꯌꯥꯝꯅꯗꯤ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯕꯨ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯑꯣꯏꯔꯨꯕꯅ ꯃꯥꯒꯤ ꯑꯁꯣꯏꯕ ꯑꯁꯤ ꯁꯦꯝꯗꯣꯛꯆꯕ ꯉꯝꯗꯦ꯫ ꯃꯦꯂꯩꯅ, ꯅꯨꯄꯥ, ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯕꯅꯣ? ꯁꯦꯜ ꯊꯣꯛꯇꯅ ꯏꯃꯨꯡ ꯄꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯨꯄꯤ, ꯑꯩꯁꯨ ꯈꯪꯉꯤꯗ꯫ ꯈꯪꯕ ꯈꯛꯇꯅꯤ, ꯁꯦꯜ ꯇꯥꯟꯒꯦ ꯏꯃꯨꯡ ꯌꯦꯡꯁꯤꯟꯒꯦ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇ ꯈꯜꯂꯣꯏ꯫ ꯌꯥꯔꯤꯁꯦ, ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯨ꯫ ꯑꯩꯁꯨ ꯑꯝꯇ ꯏꯔꯨ ꯃꯥꯏꯊꯖꯔꯨꯈꯤꯒꯦ꯫ ꯃꯦꯂꯩꯁꯨ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯌꯣꯝꯂꯒ ꯃꯐꯤ ꯍꯣꯡꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯝꯕꯤꯗꯅꯤ ꯑꯌꯨꯛ ꯑꯗꯨꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯐꯨꯍꯟꯕ ꯊꯣꯔꯛꯄ ꯂꯩꯀꯥꯏꯒꯤ ꯀꯥꯎꯁꯟꯅꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯦꯂꯩ ꯎꯕꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯥ ꯑꯃꯅ, ꯏꯇꯩꯃ, ꯀꯩꯊꯦꯜ ꯊꯣꯛꯀꯗꯣꯏꯔꯣ? ꯀꯩꯊꯦꯜ ꯊꯣꯛꯏꯅꯤ꯫ ꯏꯇꯩꯃ, ꯄꯣꯠ ꯌꯣꯝꯃꯣ ꯀꯩꯋꯣ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯎꯔꯤ꯫ ꯅꯅꯥꯎ ꯑꯅꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ, ꯀꯩꯊꯦꯜ ꯐꯥꯎꯕ ꯊꯤꯟꯖꯒꯦ꯫ ꯌꯥꯔꯦꯗ, ꯑꯩ ꯑꯗꯨꯝ ꯄꯨꯔꯒꯦ, ꯄꯪꯂꯨꯝ ꯂꯨꯝꯕ ꯅꯠꯇꯦꯗ꯫ ꯅꯈꯣꯏ ꯑꯅꯤ ꯋꯥꯅꯅꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯦꯡꯉꯦ, ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯃꯦꯂꯩꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯅꯨꯄꯥ ꯑꯃꯅ ꯃꯦꯂꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯇꯩꯃ ꯋꯥꯅꯤꯅ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯖꯒꯦ ꯍꯥꯏꯕꯅꯤ꯫ ꯃꯦꯂꯩ ꯃꯈꯨꯠ ꯑꯗꯨ ꯅꯥꯟꯊꯣꯛꯅꯕ ꯇꯧꯏ꯫ ꯄꯣꯠꯆꯩ ꯃꯀꯣꯛꯇ ꯊꯥꯡꯒꯠꯄꯒ ꯃꯥꯁꯨ ꯃꯨꯛꯎꯕꯁꯨ ꯉꯝꯗꯦ꯫ ꯊꯥꯗꯣꯛꯑꯣ, ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯁꯤꯕꯣ? ꯏꯇꯩꯃ, ꯅꯅꯥꯎ ꯑꯅꯤꯅ ꯃꯇꯦꯡ ꯇꯧꯖꯒꯦ ꯇꯧꯕꯅꯤ꯫ ꯏꯇꯩꯃꯒꯤ ꯐꯖꯈ꯭ꯔꯕ ꯁꯛꯇꯝ ꯑꯁꯦ ꯏꯃꯛꯃꯛꯈꯩ ꯂꯝꯕꯤꯁꯤꯗ ꯆꯠꯄꯁꯦ ꯅꯅꯥꯎ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯖꯗꯦꯅ ꯇꯧꯕꯅꯤ꯫ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ꯫ ꯏꯇꯩꯃ, ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯎꯗ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯏꯇꯩꯃꯁꯦ ꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯦ꯫ ꯏꯇꯩꯃ, ꯇꯥꯗ ꯅꯣꯡꯂꯦꯟꯗꯨꯁꯨ ꯌꯨ ꯉꯥꯎꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯅ ꯅꯨꯄꯤ ꯑꯣꯏꯕꯤꯔꯣꯗꯅ, ꯅꯨꯡꯉꯥꯏꯅꯁꯨ ꯊꯝꯅꯤ, ꯀꯩꯊꯦꯜ ꯁꯨꯝꯇ ꯊꯣꯛꯍꯜꯂꯣꯏ꯫ ꯃꯦꯂꯩ ꯃꯈꯨꯠ ꯑꯗꯨ ꯅꯝꯐꯨꯗ ꯁꯠꯇꯣꯛꯂꯒ ꯍꯧꯖꯤꯛ ꯋꯥ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯩꯁꯦ ꯅꯇꯩꯃ ꯑꯃꯅꯤ, ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯌꯨꯝ ꯑꯃꯒꯤ ꯃꯧꯅꯤ, ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯔꯤꯕ꯫ ꯅꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯎꯁꯤꯠꯇꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯅꯈꯣꯏꯒꯤꯗꯤ ꯅꯆꯜ ꯅꯆꯦ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ? ꯈꯨꯄꯥꯛ ꯊꯥꯔꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯅ, ꯍꯩ ꯅꯨꯄꯤ, ꯂꯧꯕꯤꯒꯦ ꯍꯥꯏꯕꯅꯤꯅꯦ, ꯅꯪꯒꯨꯝꯕꯤ ꯑꯃꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯅꯦ꯫ ꯌꯨ ꯉꯥꯎꯕ ꯅꯄꯨꯔꯣꯏꯕ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯀꯟꯕ ꯉꯝꯒꯗ꯭ꯔꯣ? ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯏꯇꯥꯎ, ꯃꯥꯏ ꯅꯨꯄꯥꯗꯨꯗꯤ ꯌꯨ ꯉꯥꯎꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ, ꯑꯗꯨꯗ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥ ꯀꯥꯏꯅ ꯂꯤꯂꯥ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ? ꯏꯇꯥꯎ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯂꯧꯗꯕ ꯌꯥꯗꯦ꯫ ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯥꯅ ꯑꯩꯒꯤ ꯃꯥꯏꯗ ꯍꯦꯛꯇ ꯈꯨꯄꯥꯛꯅ ꯊꯥꯕ ꯌꯥꯕ꯭ꯔꯣ? ꯏꯇꯥꯎ, ꯑꯩꯅꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯀꯩꯗꯧꯔꯒꯦ? ꯅꯈꯣꯏ ꯑꯅꯤ ꯊꯨꯅ ꯆꯠꯍꯧꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯉꯁꯤ ꯁꯣꯏꯗꯅ ꯏꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯣꯏ꯫ ꯑꯅꯤꯗꯨꯗꯤ ꯅꯣꯛꯈ꯭ꯔꯦꯝ ꯍꯥꯏꯒꯦꯝꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯍꯜ ꯑꯃꯁꯨ ꯀꯩꯊꯦꯜꯔꯣꯝꯗ ꯂꯥꯛꯄꯗ ꯇꯧꯅꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯃꯈꯣꯜ ꯈꯔ ꯍꯧꯅ ꯍꯥꯏꯔꯛꯏ, ꯍꯥꯏ, ꯀꯩꯗꯧꯅꯔꯒꯦꯅꯦꯍꯦ? ꯅꯨꯄꯥ ꯑꯅꯤꯗꯨ ꯑꯍꯜ ꯑꯗꯨꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯦꯂꯩꯗ ꯍꯪꯂꯛꯏ, ꯕꯦꯝꯃ, ꯀꯩꯗꯧꯅꯔꯒꯦꯅꯦ? ꯄꯥꯕ, ꯂꯝꯕꯤ ꯆꯠꯄꯗ ꯃꯈꯣꯏꯅ ꯀꯥꯔꯟ ꯇꯥꯔꯒ ꯂꯩꯔꯤꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯉꯥꯎꯁꯤꯟꯅꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ, ꯀꯩꯁꯨ ꯈꯟꯖꯤꯟꯒꯅꯨ, ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ꯫ ꯅꯪꯕꯨ ꯀꯩꯊꯦꯜ ꯊꯣꯔꯛꯏꯔꯣ? ꯀꯩꯊꯦꯜ ꯊꯣꯔꯛꯏꯅꯤ꯫ ꯑꯩꯁꯨ ꯀꯩꯊꯦꯜ ꯐꯥꯎꯕꯗꯪ ꯑꯍꯣꯡ ꯑꯆꯥꯎ ꯈꯔ ꯌꯦꯡꯒꯦꯅ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯩꯒ ꯆꯠꯂꯁꯤ꯫ ꯃꯦꯂꯩꯁꯨ ꯑꯍꯜ ꯑꯗꯨꯒ ꯆꯠꯈꯤꯕꯅ ꯐꯔꯦ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯩꯊꯦꯜ ꯂꯝꯕꯤ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝ ꯑꯗꯨ ꯅꯣꯡꯂꯦꯟꯒ ꯃꯥꯏꯃꯨꯒ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯌꯨ ꯊꯛꯂꯤ꯫
Itaw, horen numidangdi ay tholakpa farak khara tarani. Kaigino itaw, kari thaba achinba leirage. Ai nupida masa ngamode. Sibaw nongmagi thakhawdradi tumba yade na thaibini itaw. Haigumbadana nangdana de itaw. Aisu hidakse thakhawdradi leifam khangde. Se, thakjilo itaw. Ngasidi hidakse ipan pandabagumna taw. Khara yamna hairake itaw. Haijal, hingingay nungay hawdana. Karam ka nungay phangduino. Siraga nungay bayaba natteba. Yung ngawrabanina kaday dagino khangde wari pangpudo puthokduna sanay. Nomagi numit amadani khulwangmadagi koirakpa pakhang khara melai ubada pamba yawraduna makhoi wari sanarame. Itaw, asida laiba nupise otokna phajakreda. Mau natrane sibo phi ilida. Mau oiragadawi pamadi pame, pamadi laure. Machum chajaba makhoidi mapuna haire haiduna mateng pangsale. Hoida, aikhoigi itawna pamadi pharga oirsu lawsi kaino. Nganglibadu tade melaigi manakta changsinduna melaida koktagina ton phawba mamit kupta yengi. Nupa adugi mataw adu melaidi hainajaduna leithokduna chatnanaba tawi. Nupa aduna ngaikho melaisu chatke tawrambadu chap lepe. Nupa aduna makhona du lum lawbu khonjelda. Kaino ai uraga chenki ge tawride. Ai thabak chatke na thorakpani. Aigi lambi thado. Aigi ming khaba thangnaba kholassidagini. Ado somse maudi male. Setliba phisesina takpadi ado kaisu kaide. Aina hainingbadi hojik matamda mau leisabi kaisu khenadre haijari. Marudi thamoi sengba loi. Ado aduk naha oina kaithel thoraklibadi karigino. Masidi aigi imungi wani. Mitop nangna madu khangbagi mathau tade. Khaba noklaga kai wanoda aisu nupani adusu pakhang pakhang asengba sum wana kaithel thoklaga leidau saro khaba aigi yumda maharani gumna leijau haibani. Kaibrani sibo hojik matam sida mingoda laknaba chatnaribra. Madugi su mathakta aise leisabi nate mauni mau aingoda laknarise aibu usitena ta'i natro. Wakhalse lana jale wana leidau saro nungaina leiyo haibagi wani. Melai khababu thaidokduna sauna yenglamlaga chatki. Handakti khabasu khamludre. Melaina chatkribadu yengduna mamit khana yamna tugatjaba midyeng ama yengduna leihawre. Khabagi khawbunai leiriba singadu changsilaktuna. Itaw, keke wari sakrage. Karibu sarunige. Yaraba. Nupida nonjadong natida yengkini. Aina haibada leithokduna chatpa ngamgadaba leite. Aise khabani khaba. Aina ningkrabadi soidana tawbani. Law kanade. Nganura kainoma thongaga chawrasi. Numidang kaitheldagi thengna kumlakpaga masa adu wabana yadrabani. Adugu mana natrabani chak adu kanana thongbigani. Warabasu wana chak thongri. Mapuroibasu halaktri. Aduna halakpaga chananaba haiduna prap thongnanaba hotnaji. Ngaihak leibaga nonglemdu mayu thakchilaga halaklame. Hey, nupi! Thong! Tare! Melaina thong hangba aduda thong na nga thaduna leiramba nonglen adu uprang uptuna tushilai. Melai pakhatna mapuroibabu hogatnaba hone. Nongleidi masa adu thakpa henjilakpana mathanta hogatpa ngamdre. Masana khara hogatjadaba aduda melai mathantana chingkhatpa ngamdre adubu namdana chingkhatnaba hone. Nupa, se hogatnaba amta tawsise. Namdana melaina mapuroibabu hogatpi. Nonglei mana achum saduna. Thong hangge hairabadi hana harakpa kaidauge. Aise nangna namdana haturine. Kaino haibiribaduba aidi kanana khangnige thongda ngaramganide. Madu hangadi khangoidro. Hoise aina hanghawdabagi lanbani nupa. Chak amta chathoknaba tawbiro law. Chakhumda changminaraktuna nongleibu phamphali hatho mapuroibu chananaba pukham ama sengna chamthoktuna chak adu phajana hapi. Aduga insang adusu haplaga pirai. Nupa se chak somda leire. Khutuna sida hambiro. Nonglei mamit adu khujilaga insang da yengi.
Sibu kay jangno. Melay na kumba nang manate, bukang matingkot ka pun na hekta lakta na langki. Nong le na ngampay ngamdabay hagat na. Jaw, nang jaw. Asuk yam hawag tabay jang kang soy sidi. Jadra zukang yung mahaw. Nang mo tayo jang thong bahedro. Kang soy. Adusu ngari ga, mahi ga. Mana masing yaw na haw na thong masu natab. Sibu ka na dyan thong. Jaw, nang jaw. Hairi magi thokpa mangang na thokki. Melay khumjaba sungamda tumin phamdu na lay. Ngayhak adum na lay raba matong jayri basing adu loisinaba tawje. Mamita pi ira sa hawrai. Nupa, ay nasuka na hotnabase. Nang nadi khangde ko. Ay su, insang hawba karigi thongni loidoriban. Nongmogi phangliba senthok asin. Jeng phawba wanba ko nabdati. Nangbu wakal taro ba? Ay tasing na wari. Ay wari. Nang nakazitang wakal tabiradi. Ay awabase. Karada oiraba su paramgadi. Nungay na hingindaba miyoy kanabo layambadi. Ahawa janingdaba misak layambada. Panahon na bakando na su imang aduda. Wakal tadaba ama yawbada adumang imong ado. Layra tado na lay. Yung palma matamasida changliba tabag thogay ase. Ang thok na chawkraba mani. Yam na sulu kaziktang soybada lekha taba yaribani. Melay sumapuroy ba na chak chada hogat kiba aduda masu chadre. Masa adudi taseng na warabani. Nungsa marakta kaithel da numichupa malay ruraga amuk imungi tabag tawsaduna chak amuk thongzaribani. Masida chak charaga potha jagadaba adu chara henduna dumuk tungkhirami. Mathangni numitne. Kaithel da melay insang na piyonduna phamlingai da khaba hogi kanggo du laklami. Khaba melay ubuda matin kut yotuna. Nangdi sida mulay ramena. Melay na phamli papot phamadugi mamangoi na phamduna magi amna tuguchaba midyeng adu yenglaglaga. Aina thaiduna chatlasu oidrene. Lai mana phajana nangagi lambi se sinbiramna bazani. Thangnabagi ahal aduna. Karino ne ibungo. Aikhoi lairiba sibu kari oina uge. Laisabida laknabasu nate. Nakhoi sibu usitriba haibaduro. Ine wa ngangbirakan. Aina wari saise. Aigi nupidani. Nupi aduna. Hey, machok mapak naidaba wa. Nang aikhoi mayam ama lairiba si kari oina uge. Khabaga lakminaba aduna. Itaw. Swaidadi kaisu tawrisi. Lambida halakpoina ngairisi. Khabasu nupi ani sida mamit khana yilumlaga chatki. Ahal nupi adu melay da onsilaklaga. Haujikanse ngambayam nali. Melay, nang cheksiluko. Ine hoi layringai dadi nangi damakta dum laygani. Adubune, mina phatlo yawna phatrabadi. Hidak layti hainaribaduni. Aduna ne, nathanta chatlabadi khara cheksiluko. Hoine. Horendi ne, nathanta hankran. Ine hoi mayamga punna halasi. Amuk lambidaga ngaiduna layramgani. Melaisu nupasingdu hainadabana onsinna ningdaba aduna yarame. Fattaba lekaygi miwangang ningba misingdi miwangang nari mawamana. Nakhoibu paw matarabo melayge. Kaiwano haisibo kaidorage. Thangnaba khuldegi oira mali. Aikoi khulgi machadi mande. Aduna melayse koi tantane hai. Melayse mapuroibane yu mauraga layrabanina maning yamna tamma mali. Hoine akhoisu khalibani. Iche handak marakti melayse wakhala malakpa maliko. Ho man baganati la abani. Lupa asina ngawraga layrabanina ahenba pama ini kaino. Ing tapana marola mamaliba onthokna tukut chakre. Mi se wada waraklabadi asumna tawnaba jani iche. Masana hani dana adubudi. Makhoina wa adumna ngangnaringai lambida yu ngawduna lakliba nonglenbu uraduna mawamana kausile. Nonglen, nangbu kadai chatlurino. Nonglen so mamit kado pang mangamdrabani. Mina kauraklabanina. Aina de kaidawrani. Chingkhatpa chatlubani dana. Asi haiduna mathanda nokche. Mawamana. Ta nonglen, wa ama haigi. Si haibagi aikhoida muk lana lawbidoiro. Lawreda. Kari wa no hayone. Iche melaydo. Khullekai asina pamdaba yamna tawre. Handak marakti kainom tawreko. Thangnaba khuldagi nupa amaga hehek chaminaba oi. Kaithel thokpagi namada irang tawraga layre.
ꯑꯩꯈꯣꯏꯗꯤ ꯃꯥꯏ ꯃꯑꯣꯡꯁꯤ ꯎꯕꯗ ꯏꯀꯥꯏꯖꯔꯕꯅꯤ ꯃꯤꯠ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ ꯇꯥ ꯅꯣꯡꯂꯦꯟꯗꯤ ꯌꯨ ꯊꯛꯇꯅ ꯉꯥꯎꯔꯒ ꯑꯗꯨꯝ ꯍꯦꯛ ꯂꯩ ꯏꯆꯦꯗꯨꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯂꯤꯆꯠ ꯆꯠꯂꯤ ꯍꯥꯏꯕꯗꯤ ꯅꯣꯡꯇ ꯌꯦꯡꯁꯤꯟꯗ꯭ꯔꯕꯅꯤꯅ ꯈꯨꯜꯁꯤꯅ ꯄꯥꯝꯗꯕ ꯉꯥꯛꯇ ꯇꯧꯔꯒ ꯂꯩꯔꯦ ꯈꯔꯁꯨ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯑꯩꯅ ꯍꯥꯏꯁꯦ ꯏꯟꯁꯤꯟꯕꯗꯤ ꯅꯠꯇꯦꯀꯣ ꯅꯣꯡꯂꯦꯟ ꯋꯥꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯌꯨꯒ ꯉꯥꯎꯕꯒ ꯋꯥꯈꯜ ꯐꯥꯊꯕꯁꯨ ꯉꯝꯗ ꯀꯅꯥꯅ ꯆꯨꯝꯃꯤ ꯀꯅꯥꯅ ꯂꯥꯜꯂꯤ ꯍꯥꯏꯕꯁꯨ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗ꯭ꯔꯦ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗꯥꯔꯤ ꯑꯗꯨꯗ ꯐꯝꯊꯔꯒ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯦ ꯃꯌꯨ ꯑꯗꯨꯁꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯨꯔꯒ ꯀꯩꯅꯣꯃꯅꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯦ ꯉꯁꯤꯗꯤ ꯃꯗꯥꯎꯅ ꯌꯥꯗ꯭ꯔꯤ ꯁꯨꯃꯦꯂꯩꯗꯣ ꯃꯈꯣꯏꯒꯤ ꯄꯣꯠꯐꯝ ꯐꯝꯃꯤꯟꯅꯕ ꯃꯅꯦ ꯍꯣꯏ ꯉꯥꯏꯔꯤꯉꯩꯗ ꯈꯔꯗꯤ ꯊꯦꯡꯈ꯭ꯔꯦ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯅꯣꯡꯂꯦꯟ ꯍꯥꯟꯅ ꯁꯥꯎꯔꯒ ꯂꯩꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯦꯡꯅ ꯍꯜꯂꯛꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯅꯥꯛ ꯑꯗꯥꯏꯗ ꯇꯥꯕ ꯆꯩ ꯑꯃ ꯈꯨꯜꯂꯒ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯀꯟꯁꯤꯜꯂꯤ ꯃꯦꯂꯩꯗꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯥꯅ ꯀꯔꯤ ꯂꯥꯜꯂꯨꯔꯕꯅꯣꯁꯨ ꯈꯜꯂꯤ ꯂꯩꯅꯥ ꯑꯗꯨꯁꯨ ꯇꯁꯦꯡꯅ ꯅꯥꯏ ꯃꯁꯥ ꯑꯗꯨ ꯋꯥꯕꯒ ꯅꯨꯄꯥ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯐꯨꯔꯤꯁꯤꯕꯣ ꯅꯥꯏ ꯍꯥꯏꯕ ꯁꯤ ꯑꯝꯇ ꯑꯩꯉꯣꯟꯗ ꯐꯨꯔꯤꯕꯁꯦ ꯇꯣꯛꯄꯤꯌꯨ ꯅꯨꯄꯥ ꯅꯪꯁꯦ ꯃꯧ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯗꯨꯒ ꯑꯩꯅ ꯌꯨ ꯉꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯅꯪꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯏꯔꯥꯡ ꯇꯧꯕ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯨꯄꯥꯗꯣ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯃꯔꯤ ꯂꯩꯅꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯗꯤ ꯉꯁꯤꯐꯥꯎ ꯌꯨ ꯐꯅ ꯉꯥꯎꯗꯨꯅꯁꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯒꯦ ꯈꯟꯈꯤꯕ꯭ꯔꯣ ꯍꯥ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯨꯄꯥ ꯑꯩ ꯑꯔꯥꯟꯕ ꯇꯧꯗꯦ ꯑꯩꯅ ꯀꯔꯤꯒꯤ ꯅꯪꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯇꯧꯒꯗꯣꯏꯅꯣ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯏꯄꯨꯔꯣꯏꯕꯅꯤ ꯑꯩ ꯑꯍꯦꯟꯕ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯂꯩꯇꯦ ꯆꯤꯟꯗꯤ ꯅꯪꯃꯨꯛ ꯐꯕꯁꯦ ꯂꯩꯔꯔꯣꯏ ꯅꯠꯇ꯭ꯔꯣ ꯍꯥ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯅꯨꯄꯥ ꯑꯩꯕꯨ ꯑꯝꯇ ꯊꯥꯖꯕꯤꯌꯨ ꯑꯩ ꯇꯁꯦꯡꯅ ꯑꯔꯥꯟꯕ ꯂꯤꯆꯠ ꯆꯠꯄ ꯅꯠꯇꯦ ꯑꯗꯨꯒ ꯊꯪꯅꯕ ꯈꯨꯜꯒꯤ ꯅꯨꯄꯥ ꯍꯥꯏꯔꯤꯗꯣ ꯑꯩ ꯈꯪꯗꯦ ꯅꯨꯄꯥ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩ ꯑꯔꯥꯟꯕ ꯇꯧꯗꯦ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯂꯝꯆꯠ ꯅꯥꯏꯗꯕꯒꯤ ꯃꯑꯣꯡ ꯑꯗꯣ ꯇꯧꯕ ꯌꯥꯔꯣꯏ ꯃꯈꯥ ꯇꯥꯅ ꯍꯦꯛ ꯇꯧꯔꯝꯕ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯅꯣꯡꯂꯦꯟꯗꯣ ꯑꯃꯨꯛ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤ ꯃꯦꯂꯩ ꯍꯟꯗꯛꯇꯤ ꯆꯥꯗ ꯊꯛꯇꯕꯒ ꯃꯁꯥ ꯑꯗꯨ ꯇꯁꯦꯡꯅ ꯁꯣꯜꯂꯕꯅꯤ ꯋꯥꯅ ꯍꯜꯂꯛꯄꯒ ꯑꯃꯨꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯅ ꯐꯨꯕꯤꯔꯛꯄ ꯑꯁꯤꯗ ꯃꯁꯥ ꯑꯗꯨ ꯇꯁꯦꯡꯅ ꯆꯣꯛꯊꯔꯦ ꯃꯃꯤꯠꯇꯒꯤ ꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ ꯑꯩꯅ ꯍꯧꯖꯤꯛ ꯑꯔꯥꯟꯕ ꯄꯨꯡꯕ ꯇꯥꯔꯕ ꯑꯩꯗꯤ ꯅꯣꯡꯃꯇ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯈꯤꯗꯕꯅꯤꯀꯣ ꯅꯨꯄꯥ ꯅꯪꯅ ꯐꯅ ꯍꯤꯗꯥꯛ ꯉꯥꯎꯕ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯏꯁꯣꯔꯃꯛꯅꯤ ꯈꯟꯖꯗꯨꯅ ꯅꯪꯒꯤ ꯌꯥꯊꯪ ꯄꯨꯝꯕ ꯉꯥꯛꯅ ꯂꯥꯛꯄ ꯑꯩꯕꯨ ꯀꯔꯤꯒꯤ ꯊꯥꯖꯗ꯭ꯔꯤꯕꯅꯣ ꯅꯨꯄꯥ ꯑꯩ ꯂꯥꯟꯗꯤ ꯃꯤꯒꯤ ꯃꯤꯋꯥ ꯊꯥꯖꯗꯨꯅ ꯑꯩꯕꯨ ꯑꯗꯨꯛ ꯇꯝꯊꯤꯅ ꯐꯨꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩ ꯋꯥꯔꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩ ꯋꯥꯔꯤ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯂꯩꯀꯥꯏ ꯑꯃꯗ ꯑꯐꯕ ꯃꯤꯑꯣꯏ ꯂꯩꯕꯒꯨꯝꯅ ꯐꯠꯇꯕ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯤꯡꯕ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯔꯒ ꯅꯨꯡꯉꯥꯏꯖꯕ ꯃꯤꯁꯛꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯃꯗꯨꯒꯨꯝꯕ ꯐꯅ ꯏꯟꯁꯤꯟꯗꯨꯅꯁꯨ ꯍꯤꯡꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯍꯥꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯒꯗꯕꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯃꯈꯣꯏꯅ ꯐꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡ ꯑꯗꯨ ꯋꯥꯏ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯈꯣꯏꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯒꯗꯤ ꯏꯃꯨꯡ ꯑꯗꯨ ꯀꯥꯡꯈꯣꯡ ꯆꯥꯏ ꯍꯥꯏꯕꯗꯨꯅꯤ ꯑꯃꯅ ꯑꯃꯗ ꯏꯟꯁꯤꯟꯗꯨꯅ ꯂꯩꯒꯗꯕꯁꯨ ꯅꯠꯇꯦ ꯄꯨꯟꯅ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯊꯥꯖꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯕ ꯑꯗꯨꯅ ꯃꯔꯨꯅꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯑꯁꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯃꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯥꯡꯖꯤꯜꯂꯨꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯟꯗꯣꯛꯄꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒ ꯈꯣꯡꯐꯝ ꯑꯅꯤ ꯁꯨꯔꯕꯗꯤ ꯃꯤꯅꯁꯨ ꯐꯅ ꯉꯥꯡꯅꯗꯦ ꯑꯗꯨꯅ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯇꯥꯡꯀꯛ ꯑꯃ ꯍꯧꯒꯗꯧꯔꯤꯕꯅꯤ ꯊꯥꯈꯥꯏ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ ꯅꯣꯡꯂꯦꯟ ꯃꯥꯒ ꯍꯥꯟꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯃꯔꯨꯞ ꯑꯃ ꯑꯅꯥꯕ ꯍꯪꯕ ꯆꯠꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯉꯁꯤꯗꯤ ꯌꯨꯒ ꯉꯥꯎꯗꯕꯤꯗ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯅꯅꯤ ꯃꯥꯅ ꯍꯜꯂꯛꯂꯤꯕꯁꯦ ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯄꯨꯟꯅ ꯍꯟꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯀꯩꯊꯦꯜꯗ ꯍꯥꯟꯅ ꯆꯪꯂꯛꯏ ꯃꯦꯂꯩ ꯃꯥꯒꯤ ꯐꯝꯐꯝ ꯃꯄꯥ ꯑꯗꯨꯗ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯥꯒꯤ ꯊꯪꯅꯕꯗ ꯐꯝꯂꯤꯕ ꯃꯅꯦ ꯑꯗꯨꯗ ꯍꯪꯂꯛꯏ ꯏꯅꯦ ꯃꯦꯂꯩꯕꯨ ꯌꯨꯝ ꯍꯟꯈ꯭ꯔꯕꯣ ꯍꯧꯖꯤꯛꯇ ꯍꯟꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯅꯠꯇꯦ ꯉꯁꯤꯗꯤ ꯅꯣꯡꯂꯩ ꯅꯪꯁꯦ ꯌꯨꯒ ꯊꯛꯇꯕ ꯃꯥꯜꯂꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯅꯠꯇꯦ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣꯅꯦ ꯅꯪꯕꯣ ꯏꯅꯦ ꯑꯩꯁꯦ ꯃꯔꯨꯞ ꯑꯃ ꯑꯅꯥꯕ ꯍꯪꯂꯨꯕ ꯑꯗꯨꯗ ꯂꯝꯕꯤꯁꯨ ꯊꯣꯛꯑꯦꯅ ꯃꯥꯒ ꯄꯨꯟꯅ ꯍꯟꯈ꯭ꯔꯒꯦꯅ ꯆꯪꯉꯛꯏꯅꯤ ꯍꯧꯖꯤꯛꯇ ꯍꯟꯈꯤꯕꯅꯤ ꯗꯨꯀꯥꯟꯗꯁꯨ ꯆꯪꯈꯤꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅꯅꯦ ꯀꯩꯁꯨ ꯂꯥꯞꯅ ꯆꯠꯂꯝꯈꯤꯔꯣꯏ ꯑꯗꯣ ꯅꯣꯡꯂꯦꯟ ꯏꯅꯦ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯅꯪꯕꯨ ꯉꯥꯏꯍꯥꯛꯇꯤ ꯁꯤꯗ ꯐꯝꯈꯣ ꯏꯅꯦ ꯀꯩ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ
ꯃꯦꯂꯩꯁꯦ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯅꯪꯕꯨ ꯋꯥꯈꯜ ꯈꯖꯤꯛꯇ ꯇꯥꯎꯅꯦꯍꯦ ꯑꯁꯨꯛ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯥꯅ ꯍꯣꯠꯅꯔꯤꯕꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈꯤꯗꯣꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯗꯨ ꯇꯧꯗꯦ ꯃꯁꯥꯅ ꯃꯁꯥꯒꯤ ꯏꯖꯠ ꯉꯥꯛꯅ ꯆꯠꯆꯩ ꯅꯪꯒꯤꯗꯃꯛ ꯃꯥꯅ ꯍꯣꯠꯅꯔꯤꯕꯁꯦ ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯅꯦ ꯅꯣꯡꯂꯦꯟꯁꯨ ꯃꯅꯦꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤ ꯃꯨꯟꯅ ꯇꯥꯏ ꯅꯣꯡꯂꯦꯟ ꯅꯪꯅ ꯌꯨ ꯊꯛꯄꯗꯣ ꯈꯔ ꯍꯜꯂꯨ ꯌꯨꯝ ꯑꯗꯣ ꯑꯍꯜ ꯂꯃꯟ ꯄꯥꯟꯕ ꯅꯠꯇ꯭ꯔꯦ ꯅꯪꯅ ꯑꯍꯜ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯪꯒꯤ ꯌꯨ ꯈꯨꯊꯛꯇꯨꯗꯤ ꯀꯨꯏꯅ ꯆꯠꯂꯣꯏꯀꯣ ꯅꯁꯥꯗꯣ ꯑꯃꯠꯇ ꯐꯔꯣꯏ ꯑꯗꯨꯒꯅꯦ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯅ ꯉꯥꯡꯅꯔꯤꯕ ꯃꯤꯋꯥꯗꯣ ꯅꯪꯅ ꯊꯥꯖꯔꯨꯅꯨ ꯃꯦꯂꯩꯅ ꯐꯠꯇꯕ ꯇꯧꯕ ꯂꯩꯇꯦ ꯃꯁꯥꯅ ꯍꯥꯟꯅꯤ ꯅꯨꯄꯤ ꯃꯥꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯔꯕꯗꯤ ꯃꯁꯥꯅ ꯃꯤꯠꯌꯦꯡꯐꯝ ꯆꯪꯕ ꯇꯥꯕꯅꯤ ꯃꯗꯨꯗ ꯁꯣꯏꯔꯤꯕꯗꯤꯅꯦ ꯅꯪꯅꯤ ꯏꯅꯦ ꯅꯪꯅꯦ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯕꯅꯤ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯍꯜ ꯅꯨꯄꯤ ꯑꯁꯤꯅ ꯃꯦꯂꯩꯅ ꯋꯥꯖꯔꯛꯂꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯣꯡꯂꯩꯗ ꯐꯖꯅ ꯍꯥꯏꯕꯤꯔꯝꯃꯤ ꯅꯣꯡꯂꯩꯁꯨ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯃꯥꯁꯨ ꯃꯌꯨꯝꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯝꯃꯤ ꯂꯝꯕꯤꯗ ꯅꯨꯄꯥ ꯈꯔꯅ ꯅꯨꯄꯤ ꯑꯃꯗ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯎꯕꯗ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯤ ꯉꯁꯤꯗꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯆꯦꯟꯕꯒꯤ ꯃꯍꯨꯠꯇ ꯅꯣꯡꯂꯦꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯦ ꯅꯨꯄꯥ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯍꯤꯡꯅꯤꯡꯂꯕꯗꯤ ꯊꯨꯅ ꯆꯠꯈꯣ ꯃꯦꯂꯩ ꯃꯄꯨꯔꯣꯏꯕ ꯎꯕꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯈꯥꯕꯅ ꯑꯣ ꯑꯩꯒꯤ ꯅꯨꯄꯤ ꯐꯖꯕꯤꯁꯤꯒꯤ ꯅꯨꯄꯥ ꯌꯨ ꯉꯥꯎꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯅꯪ ꯑꯣꯏꯔꯦ ꯅꯣꯡꯂꯦꯟꯅ ꯂꯩꯁꯥꯕꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯏꯅꯥꯎꯍꯣꯏꯁꯦ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯣꯏ ꯌꯨ ꯉꯥꯎꯕ ꯍꯧꯖꯤꯛꯇ ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯂꯛꯏꯔꯣ ꯀꯥꯟꯅꯔꯣꯏ ꯍꯧꯖꯤꯛꯇꯤ ꯈꯥꯕꯒꯤ ꯈꯨꯠꯇ ꯇꯥꯈ꯭ꯔꯕꯅꯤ ꯆꯦꯟꯗꯅ ꯍꯤꯡꯐꯝ ꯂꯩꯔꯔꯣꯏ ꯅꯣꯡꯂꯦꯟ ꯈꯥꯕꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯁꯦꯟ ꯑꯗꯨ ꯄꯪꯐꯨꯗ ꯐꯨꯅꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯃꯦꯂꯩꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯅꯣꯡꯂꯩ ꯃꯁꯥꯗꯣ ꯌꯥꯝꯅ ꯁꯣꯜꯂꯤ ꯌꯨ ꯉꯥꯎꯔꯒ ꯑꯗꯨꯝ ꯂꯩꯕ ꯑꯣꯏꯕꯅ ꯃꯤꯒꯤꯅ ꯃꯁꯤꯡꯁꯨ ꯌꯥꯝꯕ ꯃꯁꯥꯁꯨ ꯃꯉꯣꯟꯗꯒꯤ ꯀꯟꯕ ꯍꯦꯟꯕꯅ ꯈꯔ ꯑꯗꯨꯝ ꯁꯣꯛꯂꯦ ꯂꯩꯀꯥꯏ ꯃꯤꯅ ꯈꯠꯅꯔꯤꯕꯗꯨ ꯎꯔꯗꯨꯅ ꯈꯥꯝꯗꯣꯛꯏ ꯑꯗꯨꯒ ꯑꯆꯨꯝ ꯑꯔꯥꯟ ꯈꯠꯅꯕꯒꯤ ꯃꯔꯝ ꯍꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯈꯥꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯋꯥꯔꯛꯅꯕ ꯈꯨꯜꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯈꯤ ꯃꯦꯂꯩꯒ ꯅꯣꯡꯂꯦꯟꯒꯁꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯏ ꯑꯗꯨꯒ ꯑꯁꯣꯛꯄ ꯑꯗꯨꯕꯨꯁꯨ ꯐꯖꯅ ꯌꯦꯡꯕꯤꯔꯝꯃꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯂꯦꯟ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯦꯟꯗꯅ ꯑꯃꯗꯤ ꯅꯨꯡꯁꯤꯕ ಮಿꯠꯌꯦꯡ ꯌꯦꯡꯂꯛꯇꯨꯅ ꯅꯨꯄꯤ ꯅꯪꯁꯦ ꯑꯩꯅ ꯐꯠꯇꯕꯒꯤ ꯀꯌꯥꯗ ꯋꯥꯅ ꯍꯤꯡꯂꯤꯕꯅꯣ ꯑꯩ ꯋꯥꯗꯤ ꯑꯩꯗꯤ ꯌꯥꯝ ꯐꯠꯇꯦ ꯑꯩꯅ ꯐꯠꯇꯕꯒꯤ ꯅꯪꯅ ꯋꯥꯕꯅꯤ ꯌꯨ ꯉꯥꯎꯕ ꯅꯄꯨꯔꯣꯏꯕ ꯑꯣꯏꯔꯨꯕꯅ ꯅꯪꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯑꯩ ꯉꯝꯗ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯣ ꯉꯥꯏꯍꯥꯛꯇꯪ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯕꯤꯔꯨ ꯂꯥꯛꯑꯣ ꯑꯩ ꯁꯤꯗ ꯁꯨꯝ ꯐꯝꯒꯦ ꯅꯨꯄꯤ ꯅꯪꯁꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯧꯖꯔꯛꯈꯤꯕ ꯅꯨꯄꯤꯗꯨꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯨꯕꯅꯤ ꯅꯨꯡꯁꯤꯔꯕꯁꯨ ꯅꯤꯁꯥꯅ ꯉꯝꯗꯨꯅ ꯅꯪꯕꯨ ꯑꯣꯠꯄꯤꯔꯤ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯅꯪꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯊꯧ ꯈꯪꯗꯕ ꯑꯣꯏꯔꯨꯕꯅ ꯃꯁꯤ ꯄꯨꯝꯕꯁꯦ ꯊꯣꯛꯄꯅꯤ ꯅꯪꯒꯤ ꯅꯔꯥꯜꯅꯗꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯂꯥꯟꯕꯅꯤ ꯑꯗꯨꯃꯥꯏ ꯍꯥꯏꯕꯤꯒꯅꯨ ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯖꯕꯅꯤ ꯐꯅ ꯁꯦꯟꯅꯕꯤꯗ꯭ꯔꯕꯁꯨ ꯅꯪꯒꯤꯗꯃꯛ ꯑꯩ ꯍꯤꯡꯒꯅꯤ ꯅꯪꯒꯤ ꯃꯥꯏꯈꯨꯅꯕ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯩꯅ ꯇꯧꯔꯨꯏ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩ ꯑꯩ ꯅꯤꯁꯥꯗ ꯂꯨꯞꯂꯤꯉꯩꯗ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯑꯩꯅ ꯀꯌꯥꯗ ꯋꯥꯍꯜꯂꯤꯕꯅꯣ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯀꯩꯊꯦꯜ ꯊꯣꯛꯑꯅꯨ ꯏꯃꯨꯡꯁꯦ ꯑꯩꯅ ꯄꯨꯔꯒꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯋꯥꯗꯨꯅ ꯂꯥꯛꯂꯕ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯊꯤꯗ ꯑꯋꯥꯕ ꯄꯨꯝꯕ ꯈꯪꯖꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯈꯥ ꯆꯤꯛꯇꯨꯅ ꯍꯣꯠꯅꯔꯒ ꯂꯥꯛꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯨ ꯊꯛꯂꯔꯣꯏ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯦ ꯀꯅꯥꯝꯇꯒꯤ ꯃꯤꯠꯌꯦꯡꯁꯨ ꯅꯐꯝꯗ ꯆꯪꯍꯜꯂꯔꯣꯏ ꯅꯪ ꯁꯥꯎꯕ ꯐꯔꯣ ꯑꯩꯗꯤ ꯁꯥꯎꯗꯦꯗ ꯋꯥꯔꯧꯕꯗꯣ ꯐꯔꯣ ꯋꯥꯔꯧꯗꯤ ꯂꯥꯟꯖꯔꯦ ꯂꯥꯟꯗꯦ ꯍꯥꯏꯕ ꯅꯣꯡꯂꯦꯟ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯨꯄꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛꯇ ꯑꯩꯅ ꯅꯪꯕꯨ ꯋꯥꯍꯟꯈ꯭ꯔꯕꯁꯨ ꯂꯦꯝꯍꯧꯔꯤꯕ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗꯗꯤ ꯃꯃꯜ ꯃꯤꯅꯣꯛ ꯇꯝꯅ ꯅꯣꯛꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯋꯥꯕꯒꯤ ꯋꯥꯈꯜ ꯑꯃꯠꯇꯁꯨ ꯈꯜꯍꯜꯂꯣꯏ ꯑꯗꯣ ꯌꯨ ꯊꯛꯑꯅꯨꯀꯣ ꯊꯛꯑꯔꯣꯏ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯇꯧꯔꯛꯇꯣꯏꯔꯝꯅꯤ ꯇꯧꯔꯣꯏ ꯑꯩ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯁꯨꯕ ꯍꯧꯔꯗꯣꯏꯅꯤ ꯑꯗꯨꯕꯨ ꯍꯩꯕꯨ ꯍꯩꯅꯒꯗ꯭ꯔꯣ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯅꯪꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ ꯉꯁꯤꯗꯒꯤ ꯐꯖꯅ ꯂꯩꯔꯁꯤꯀꯣ ꯌꯨ ꯊꯛꯑꯅꯨꯀꯣ ꯍꯣꯏ ꯃꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯆꯥꯛꯀꯁꯦ ꯑꯩ ꯊꯣꯡꯊꯒꯦ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦ ꯂꯥꯎꯗ ꯑꯩꯅ ꯊꯣꯡꯕ ꯆꯥꯔꯗꯤ ꯅꯪ ꯈꯨꯕꯤ ꯆꯤꯈꯥꯏꯗꯣꯏꯅꯤ
Melaisu mapurubagi waduda nokche. Asumna matamdi khanghaude lepa leitana chatle. Chahi amagi matung Melai amadi nonglensu nushiraba machanupa ama puklami. Machadu yausabadagi awaba pumba kokcherami. Mama mapa oiba makhoi anidi machanungsibada ngaurami. Machanupa asisu angang ama oibagi ningai taude. Yamna haiba inbagumna tawi. Nonglen haujikti thaba ingkhang suba asi machanupa leibadagi helami. Aduna awat apa leita. Yumadu ningthina panba hauraklami. Melaisu haujikti kaithel thoktre. Yumda leiduna sel thokpa yaba taurami. Na charana mata chana naba hotnabada adu wana leiramba imung asi. Haujikti yamna nungaina chaba thakpa wata nungsinana leiminarami. Makhoigi machanupa asi lakpadagidi henna imung asi mangalama thokpagum. Momon minokta noktuna leiteng oiduna makhoi anisu machagi matauda nungaina punsi lenkhirami.